ꯁꯤꯡꯖꯨꯁꯤꯗꯤ ꯃꯩꯅꯦ ꯉꯁꯤꯗꯤ ꯌꯦꯟ ꯀꯥꯡꯁꯣꯏ ꯊꯣꯡꯉꯗꯣꯏꯅꯤ ꯌꯦꯟ ꯀꯥꯡꯁꯣꯏ ꯊꯣꯡꯅꯕ ꯌꯦꯟꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯤꯅ ꯃꯥꯒꯤ ꯃꯆꯜꯈꯩꯗꯨꯅꯦ ꯁꯤ ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯕꯅꯤ ꯇꯤꯜꯍꯧ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯂꯩꯔꯦ ꯁꯤꯅ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯁꯤꯅ ꯐꯗꯤꯒꯣꯝ ꯁꯤꯅ ꯁꯥ ꯃꯔꯣꯏ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯇꯤꯜꯍꯧ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟꯁꯤꯁꯨ ꯍꯥꯞꯆꯤꯟꯈ꯭ꯔꯒꯦ ꯈꯔ ꯁꯤꯡꯒ ꯆꯅꯝꯒ ꯁꯨꯕ ꯑꯍꯨꯝ ꯃꯔꯤꯔꯛ ꯀꯥꯝꯕ ꯂꯣꯏꯔꯒ ꯍꯥꯡꯗꯣꯔꯛꯑꯦ ꯁꯤꯗꯩꯗꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯈꯔ ꯍꯥꯞꯆꯤꯟꯂꯒꯦ ꯁꯥ ꯃꯔꯣꯏꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯗꯩꯗꯤ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯃꯄꯨꯟ ꯑꯅꯤ ꯑꯃꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯃꯆꯨ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯦ ꯃꯣꯔꯣꯛ ꯉꯧꯗꯅꯕ ꯌꯦꯟ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯤꯀꯨꯞ ꯑꯃ ꯋꯥꯡꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯀꯣꯅꯣꯅ ꯈꯔꯟꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯍꯥꯏꯕ ꯌꯦꯟ ꯀꯥꯡꯁꯣꯏ ꯆꯥꯕꯤꯔꯣ ꯍꯥꯏꯕꯅꯦ ꯌꯦꯟ ꯀꯥꯡꯁꯣꯏ ꯄꯨꯖꯔꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯁꯤꯅ ꯃꯤꯃꯤ ꯁꯤꯡꯖꯨꯅꯦ ꯒꯤꯞ ꯑꯋꯦꯒꯤꯁꯨ ꯑꯩ ꯍꯧꯖꯤꯛ ꯀꯟꯅ ꯁꯦꯝꯃꯤ ꯃꯤꯁꯦ ꯈꯤꯇꯪ ꯌꯥꯝꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯁꯦꯝꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯈꯤꯇꯪ ꯆꯪꯗꯣꯔꯦꯕꯀꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯗꯨ ꯌꯥꯝ ꯊꯨꯅ ꯄꯨꯖꯔꯛꯑꯒꯦ ꯒꯤꯞ ꯑꯋꯦꯒꯤ ꯋꯤꯟꯅꯔꯗꯣ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯊꯕꯤ ꯆꯥꯅꯦ ꯃꯣꯔꯣꯛꯁꯨ ꯍꯥꯞꯆꯟꯕꯅꯦ ꯑꯩꯅ ꯊꯥꯎ ꯉꯧꯕꯒ ꯃꯥꯜꯂꯦ ꯃꯇꯨꯡ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯊꯥꯎ ꯉꯧꯔ ꯊꯣꯡꯕꯗ ꯍꯦꯟꯅ ꯍꯥꯎꯋꯤ ꯁꯤꯗꯤ ꯁꯤꯁꯨ ꯆꯥꯕ ꯌꯥꯏꯌꯦ ꯆꯞ ꯆꯥꯅ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤꯒ ꯀꯣꯝꯄ꯭ꯔꯦꯛ ꯃꯅꯝ ꯅꯨꯡꯁꯤꯔꯦ ꯃꯩ ꯇꯥꯏ ꯁꯤꯗꯤ ꯆꯥꯛꯇꯤ ꯄꯥꯏꯕꯒ ꯌꯥꯗꯦꯗ ꯁꯤꯡꯖꯨꯁꯤꯗꯤ ꯃꯩꯅꯦ 스프링 오니언을 사요.
ꯃꯍꯥꯎꯁꯤꯗꯤ ꯍꯥꯏ ꯀꯥꯟꯗ ꯃꯍꯥꯎꯁꯤꯗꯤ ꯃꯩꯅꯦ ꯁꯤꯗꯤ ꯑꯁ ꯍꯨꯃꯥꯡꯗꯨꯗꯤ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯑꯝꯇꯪ ꯁꯨꯃꯥꯏꯅ ꯇꯧꯔꯒ
ꯁꯨꯃꯥꯡ ꯃꯌꯥꯝꯁꯦ ꯀꯣꯛ ꯉꯥꯎꯔꯦ ꯁꯤꯡꯖꯨꯁꯨ ꯃꯅꯤꯡꯗ ꯃꯣꯔꯣꯛ ꯐꯖꯅ ꯇꯧꯈꯠꯂꯦ ꯉꯁꯤꯗꯤ ꯊꯥꯎ ꯅꯠꯇꯕꯅꯤꯅ ꯃꯍꯤ ꯊꯛꯇꯣꯛꯑꯒ ꯑꯁ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯐꯖꯅ ꯍꯥꯎꯋꯦ ꯐꯖꯅ ꯆꯥꯅꯩ ꯌꯦꯟ ꯀꯥꯡꯁꯣꯏꯁꯦ ꯁꯤꯉꯩ ꯍꯥꯎꯋꯦꯁꯦ ꯉꯁꯤ ꯈꯪꯉꯦ ꯑꯗꯨꯗꯤ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯊꯪꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔꯛꯑꯒꯦ